welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV test of cartoon ni mahau meng tai video sumha matara mok seri maroi ngasi impala phongba pau che singda phongiba cartoon singda cartoon ni sina kari haining ni ba kari phonong ni ba kari wakal khalang ni ba habdu ai myam sanong thamjage aham jelo khojage Shanghai Express ki othok pani da ida othok pani da hai ba cartoon si yengbiu yam phajaba khu ki tamo BBS ki nature si sumang halakpa adeida sa usek singsina kari khalligi haidu madu utpa yana phajaba cartoon en thamjage da uchi ani khak tonge madi uche kumba dagi sanga gum siamna symbolic ngone sinabani adeida uche amasna haire asuk phajana haujariba uwa sing mai thadolaga nungai ba phawbra kari wakhalno hana uche sina solakpane da uche amna hai aikhoigi yum leifam mai thadolaga takhoi kari kanai uwa sing kanbiu aikoi bu kanbiu na haija wan thokse ani thongna puba yai Hojik koi jungle mangsil pagi mahusa ki nature mangsil pagi amrom dabji kuki singa ton ba jaga sing da yum mai thado ki bedagi war ba aduga haji forest kuk thok tana popi tha dana tore myam su ura ka dang sagi BBS na phora ko pone duna duk phajaba uwa gi phajaba mahusa ki nature si mangal la ka da hoi ki alternative arrangement taw duna khotana kana lenga su hodarak pa popi tha gumsi jungle mangan gumsi hai bisda adi forest kalaga leisi hai bisi de yarak tadna tongrei ba lan si kari no hai bisi wa malak ku de adani kasai uchi ani sina wari sadara ka na moi hai ri phajaba hojari ba uwa sim khai khoi thadok laga nungai ba phawbra kari wakal no na adu uchi ma sina hai re khoi gi yum leifam mai thadok laga na khoi da kari kanai uwa sim kan biu khoi bu kan biu hadana am achoba message ma pi ba achoba message ma pi ba cartoon ni hai dana thamjage mathak da leisi na khoi Sanalai baki loire dana haibdune loire dana asida khoi matai bana wari sana bani ada mai na pasin hairi irangi mi pairu nu ada lengak na kanna honari yene hangang bina haib khrdai ana aduna ngasai hangang bi je kana no dikhanga bani kana no haibna ada dang sai ni pisna kume yaw sang thabal chon ba gamdoi jala ana yaw sang thabal chon ba gamdoi jala haisi yam phajo hang ni Hajisi Irang yellow shimmer gum doja la senior coche, cow gidan go, may am said to Matam from Tankumaga of 20 Tabal Sunjage, and I'm among the hype though. Tabal Sunjage, Kanaka, Sabici, and Koktukitana, Land Toriga, Koktukitana, Tabal Sunjagena, application Tirakpa, Kabanaga, advertise or Prokampo, the key, Haji, social media, may I say. Some Nugaida when the Pagini, where a message do until a Kari, Pawi, Kana, Don Makon Katilla, social media, Kana, viral or the real same Tonga, Mayori, but the other issues, I direct Sidakwe elections to campaigns, how do I hang the BJP, Horani, and a can see Pau, yes, the Yoi, no either riba, Manipur, Sidakpa, Manipur, Moiduni, Yakshangi, Tamboy, no Tarakomaya, Tolaka Ribra, Adagasum Nakanda. Lauramba mayam was both Kilak was a theatre Kaduribra, Haji Sumna Kanda Koi, Lakadariba, parliamentary elections, the Lok Sabagi Sidakoi, Manipuki sit and see BJP the low, the way I did Hyderabad, which is Mr. Funduki, and the Manipusi, Yam Nungaiba, upon the Yang with the Kumain, October, the Modu Ibrahimsiki, Wang Masulak to the other. Size that Kari Hagadam have come the reform to the other size that he out of Koi, Levaki, City, Iran, Timmy Pyrono, Legan, the Kanda Honeri, and Hangang be the high credit, Hangang be the canal explained of the CRA on the size that I do not mind the Pisinare. So, some Tabal Chong and Bungam de Jatlana. I don't know, but some Tabal Chong behind the Lalo in the Hydwini, I don't know how to kasi tang Teres with a tank, Kumadi of Sang Hoguni, Yangsi, Kailaka, had to do October, Sisu, Ihulama Piba, Cartonera Tamzage. I think the relation Pona Pongi, Balo Hasini. Balo Hesi the Yangio,
ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯒ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯂꯧꯕꯁꯨ ꯌꯥꯔꯦ ꯑꯗ ꯍꯥꯏꯔꯦ ꯑꯍꯟꯁꯤꯅ ꯏꯕꯦꯝꯃ ꯍꯧꯖꯤꯛꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯉꯥꯡꯂꯝꯂꯒ ꯚꯣꯠꯀꯤ ꯑꯃꯨꯛ ꯀꯣꯛꯆꯦꯟ ꯆꯦꯟꯗꯣꯏꯔꯥꯅ ꯃꯇꯩ ꯃꯅꯥꯎꯅ ꯂꯧꯕꯁꯨ ꯌꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯥꯅ ꯄꯜꯂꯝꯗ꯭ꯔꯕꯅꯤꯅ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯂꯧꯕꯁꯨ ꯌꯥꯔꯦ ꯑꯗ ꯏꯕꯦꯝꯃ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯩꯗꯅ ꯂꯩꯀꯥꯏꯒꯤ ꯑꯍꯟꯅꯒ ꯍꯥꯏꯕꯁꯨ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡꯗ ꯌꯥꯎꯔꯝꯕ ꯏꯃꯥ ꯏꯕꯦꯜ ꯀꯌꯥꯁꯨꯅꯤ ꯅꯥꯊꯩꯔꯒ ꯆꯠꯈꯤꯗꯣꯏꯔꯥ ꯀꯥꯏꯅꯗꯤ ꯈꯔ ꯑꯃꯅ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟꯁꯤ ꯇꯧꯕꯤꯈꯤꯅꯨ ꯍꯥꯏꯗꯅ ꯍꯥꯏꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯑꯗꯨ ꯏꯂꯦꯛꯁꯟꯁꯤ ꯑꯣꯐꯀꯣꯔꯁ ꯊꯥ 6 ꯏꯊꯣꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯁꯨꯝ ꯂꯩꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜꯒꯤ ꯑꯣꯏꯕ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤꯅ ꯃꯗꯨ ꯄꯥꯡꯊꯣꯔꯛꯀꯗꯣꯏꯅꯤ ꯑꯅꯧꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯁꯤꯜꯂꯛꯀꯗꯣꯏꯅꯤ ꯍꯥꯟꯅꯒꯤꯁꯤꯅ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯇꯝꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯀꯅꯥꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯨ ꯇꯝꯕ ꯉꯝꯄꯣꯟꯇꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯉꯥꯡꯂꯝꯂꯒ ꯚꯣꯠꯀꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯣꯏꯔꯥꯅ ꯁꯤꯒꯨꯝꯕ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯂꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗ ꯃꯌꯥꯝ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯑꯃꯗ ꯋꯥ ꯉꯥꯡꯕꯅꯦ ꯑꯗꯣ ꯂꯤꯗꯔꯁꯤꯅ ꯍꯥꯏꯔꯦ ꯃꯌꯥꯝ ꯑꯩꯅ ꯉꯥꯡꯂꯤꯁꯤ ꯑꯋꯣꯏꯕ ꯑꯃꯠꯇ ꯅꯠꯆꯗꯦ ꯑꯅ ꯍꯥꯏꯕꯅꯤ ꯑꯩꯅ ꯉꯥꯡꯂꯤꯁꯤ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯑꯁꯦꯡꯕ ꯑꯃꯇ ꯅꯠꯇꯦꯅ ꯑꯗꯨꯒ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯇꯥꯔꯤꯁꯤꯁꯨ ꯑꯋꯣꯏꯕ ꯅꯠꯇꯦ ꯁꯥꯔꯅ ꯑꯩꯈꯣꯏꯅ ꯇꯥꯔꯤꯁꯤꯁꯨ ꯇꯥꯁꯤꯟꯅꯗ꯭ꯔꯤ ꯁꯨꯝ ꯇꯥꯁꯤꯟꯅꯕꯒꯤ ꯋꯥꯅꯤ ꯀꯣꯛꯇ ꯀꯔꯤꯝ ꯍꯥꯞꯇꯦꯅ ꯑꯗ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯥꯏꯅꯕ ꯑꯗꯨꯝ ꯄꯣꯂꯤꯇꯤꯛꯁ ꯑꯣꯏꯒꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯒꯗꯕꯅꯤ ꯀꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯟꯁꯦꯞ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯨꯒ ꯑꯁꯦꯡꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃꯗꯤ ꯁꯤ ꯑꯣꯏꯒꯗꯕꯅꯤ ꯀꯥꯏꯕ ꯇꯁꯦꯡ ꯆꯠꯂꯛꯄ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯒꯨꯝꯗꯅ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯦ ꯑꯣꯏꯔꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯐꯤꯕꯝꯁꯤꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯁꯤ ꯌꯥꯎꯏ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯇꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯁꯦ ꯑꯩꯅ ꯉꯥꯡꯉꯤꯁꯤꯡꯁꯦ ꯑꯋꯣꯏꯕ ꯑꯝꯇ ꯅꯠꯇꯦꯅ ꯑꯋꯣꯏꯕ ꯑꯝꯇ ꯅꯠꯆꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯇꯥꯔꯤꯁꯤꯁꯨ ꯑꯋꯣꯏꯕ ꯑꯝꯇ ꯅꯠꯇꯦꯅ ꯆꯞ ꯃꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯄꯗꯨꯅꯤ ꯁꯤꯁꯨ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨꯡ ꯋꯥꯈꯜ ꯈꯜꯍꯟꯕ ꯀꯥꯔꯇꯨꯟꯅꯦ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯕ ꯀꯥꯔꯇꯨꯟꯁꯤꯡ ꯚ꯭ꯌꯨ ꯃꯃꯥꯟꯅꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗ ꯃꯥꯅ ꯍꯥꯏꯔꯦ ꯃꯃꯥꯟꯅꯕ ꯑꯃꯁꯤꯅ ꯀꯨꯀꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯤꯕꯨ ꯀꯔꯤ ꯍꯥꯏꯔꯤꯖꯥꯠꯅꯣꯅ ꯀꯨꯀꯤꯒꯤ ꯑꯥꯔꯊꯁꯤ ꯀꯔꯤ ꯍꯥꯏꯅꯣꯅ ꯑꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯅ ꯍꯥꯏꯔꯛꯏ ꯀꯨꯛ ꯍꯥꯏꯕꯗꯤ ꯊꯣꯡ ꯊꯥꯛꯄ ꯍꯥꯏꯕꯅꯤ ꯑꯗꯨꯅꯕꯨ ꯊꯣꯡ ꯊꯥꯛꯄ ꯍꯩꯖꯤꯜꯂꯛꯂꯤꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯏ ꯃꯌꯥꯝꯅꯤ ꯈꯣꯞꯆꯟꯅꯕꯒꯤ ꯀꯔꯤꯒꯤ ꯑꯗꯨꯅ ꯁꯨꯒꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯚꯦꯂꯤꯁꯤꯗ ꯀꯣꯏꯁꯤꯜꯂꯒ ꯗꯤꯖꯤꯅꯦꯇꯦꯠ ꯀꯦꯝ ꯃꯌꯥꯝ ꯑꯃ ꯁꯥꯔꯝꯕ ꯃꯌꯥꯝ ꯑꯃ ꯇꯞꯅ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯗꯨꯅꯤ ꯍꯧꯖꯤꯛꯁꯤ ꯉꯟꯅ ꯇꯧꯍꯧꯕꯁꯤꯅ ꯐꯩ ꯆꯍꯤ 5-10 ꯊꯦꯡꯊꯔꯝꯃꯗꯤ ꯄꯨꯡꯌꯣꯠ ꯌꯣꯠꯈꯤꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯝꯅꯤ ꯍꯥꯏꯗꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕ ꯂꯩ ꯑꯗꯨꯅ ꯁꯤꯆꯨꯋꯦꯁꯟꯁꯤ ꯁꯤꯅꯤ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯗ ꯁꯥꯏꯟ ꯇꯧꯅꯔꯤꯕꯁꯤꯡꯁꯤ ꯅꯣꯡꯃꯇ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯂꯥꯟꯃꯤꯗ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯅꯗꯒꯤ ꯍꯟꯗꯛꯇ ꯑꯃꯨꯛ ꯀꯟꯇ꯭ꯔꯣꯂꯔ ꯖꯦꯅꯔꯦꯜꯒꯤ ꯔꯤꯄꯣꯔꯠꯇ CAG ꯔꯤꯄꯣꯔꯠꯇ ꯑꯩꯈꯣꯏ ꯑꯗꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥꯅꯣꯝꯁꯨ ꯄꯤꯊꯣꯛꯑꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯗꯨꯅꯤ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯌꯦꯡꯁꯤ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯨ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯨ ꯃꯌꯥꯝꯅ ꯍꯪꯅꯔꯤꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯀꯨꯀꯤ ꯍꯥꯏꯕꯗꯤ ꯀꯨꯛ ꯍꯥꯏꯕꯗꯤ ꯊꯣꯡ ꯊꯥꯛꯄ ꯍꯥꯏꯕꯗꯤ ꯑꯗꯨꯅꯕꯨ ꯊꯣꯡ ꯊꯥꯛꯄ ꯍꯩꯖꯤꯜꯂꯛꯂꯤꯁꯤꯅꯤꯅ ꯉꯁꯥꯏ ꯀꯥꯔꯇꯨꯟꯁꯤꯗ ꯊꯝꯃꯛꯄ ꯁꯤꯁꯨ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯑꯁꯤꯗ ꯃꯣꯏꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯚꯣꯠꯀꯤ ꯃꯇꯥꯡꯗꯅꯤ ꯍꯧꯖꯤꯛ ꯚꯣꯠꯁꯤ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯦꯟ ꯇꯧꯈꯠꯅꯔꯛꯄꯒꯤ ꯋꯥ ꯂꯥꯛꯄꯒꯤ ꯂꯥꯟꯗꯤ ꯂꯣꯏꯗ꯭ꯔꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯈꯟꯅꯕꯗꯨꯅꯤ ꯋꯥꯔ ꯑꯦꯟ ꯏꯂꯦꯛꯁꯟ ꯑꯗꯨꯅ ꯑꯗ ꯍꯥꯏꯁꯤꯅꯤ ꯚꯣꯠ ꯂꯣꯏꯔꯒ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯀꯨꯀꯤꯒꯤ ꯅꯣꯡꯃꯩ ꯇꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯂꯕꯅꯤꯅ ꯑꯗꯨꯅ ꯚꯣꯠ ꯂꯣꯏꯔꯒꯗꯤ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯚꯣꯠꯁꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯅꯥꯊꯩꯔ ꯆꯠꯈꯤꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯃꯌꯥꯝꯅꯁꯨ ꯍꯪꯅꯕ ꯑꯣꯏꯔꯤ ꯑꯩꯈꯣꯏꯁꯨ ꯎꯕ ꯉꯝꯗ꯭ꯔꯤ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯏꯂꯦꯛꯁꯟꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯑꯗꯨꯝ ꯂꯩ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯇꯧꯗꯕ ꯌꯥꯔꯣꯏ ꯃꯦ ꯊꯥꯗꯒꯤꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯁꯤ ꯂꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯃꯃꯨꯛ ꯁꯦꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯑꯆꯧꯕ ꯋꯥꯍꯪꯅꯤ ꯑꯗꯨꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯨꯅꯤ ꯑꯩꯈꯣꯏ ꯅꯣꯡꯃꯩꯗꯨ ꯇꯣꯏꯒꯅꯤ ꯍꯥꯏꯔꯛꯏꯅꯤ ꯑꯗꯨꯅ ꯚꯣꯠ ꯂꯣꯏꯔꯒ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯅꯣ ꯍꯥꯏꯕꯒꯤ ꯅꯨꯡꯗꯥꯡ ꯐꯥꯎꯕꯗꯨ ꯀꯥꯔꯇꯨꯟꯅꯤꯁꯅ ꯊꯝꯃꯛꯄꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤ ꯍꯥꯏꯕꯗꯨꯅꯤ ꯗꯁꯥꯅꯤ ꯍꯧꯖꯤꯛ ꯁꯤꯟꯁꯤ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯑꯃꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦꯅ ꯑꯁ ꯃꯟꯇ꯭ꯔꯤꯁꯤꯅ ꯍꯥꯏꯕꯅꯤ ꯑꯁ ꯍꯨꯏ ꯌꯥꯝ ꯈꯣꯡꯉꯦꯍꯦ ꯋꯥꯅꯣꯝꯕ ꯂꯥꯛꯄ꯭ꯔꯣ ꯖꯩ ꯈꯨꯂꯥꯡꯒ ꯂꯩꯔꯝꯃꯦꯅ ꯍꯧꯖꯤꯛꯁꯤ ꯋꯥꯅꯣꯝꯕꯒ ꯑꯝꯇ ꯇꯧꯅꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯁꯇꯤꯡꯒ ꯋꯥꯅꯣꯝꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯂꯣꯏ ꯂꯥꯛꯅꯔꯦ ꯆꯤꯡꯗꯝꯗ ꯄꯣꯁꯇꯤꯡ ꯇꯥꯟꯅꯗ꯭ꯔꯦ ꯍꯧꯖꯤꯛꯁꯤ ꯂꯣꯏꯅꯃꯛ ꯇꯝꯄꯥꯛꯇ ꯂꯩꯅꯔꯦ ꯑꯗꯨꯅ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯁꯇꯤꯡꯒꯤꯁꯨ ꯀꯩꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯊꯕꯛ ꯋꯥꯅꯣꯝꯕꯁꯨ ꯄꯥꯛ ꯂꯩꯇ꯭ꯔꯦ ꯏꯂꯦꯛꯁꯟꯗꯨ ꯑꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯒꯤ ꯇꯧꯒꯗꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ MLA ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯕꯔꯗ ꯀꯩꯗ ꯎꯕꯁꯤꯗ ꯑꯝꯇ ꯎꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯁꯨꯗ ꯉꯛꯇ ꯂꯩꯔꯦ
Hajik election Akogi Assembly the Kara Ugi Dungaire, Makatara Pasidi, Development Karigi project Sangaba Tong, Sangaba Karito, Kabam, Jam to Ugre, Adane, Asagi Mantri, Supra Kangal, Moni, to only Shaduna, Huyam Konge, Hui Konge, one number like pro, Jai Kulanka like Bina, Kulanka Kontabuki, Shell number the only send the Pina Tara Yangle Machine, the Yam Pasaba, Chizu, Cartoon Tamzage, but the relation Akoi, People's Chronicle Guinea. Thursday theatre is the young Seman as you cover gi, normal powder in the piece in the chap, you will like Changak Panema in the Pisina and the bus in the cover par label. Kari powder again, mind the piece, how we know. The only affirmative news lines are the actual statement on the present crisis. And the Hajikti basically Hakana, I'm not heck, Kaitare, Chum the Chum the Hainariba, affirmative news line, Haibabu. Akogi yamna ajule statement haitare kai bhakada hajile present crisis is the saying Eastern action will be initiated against those violated the law aduna moigi action longnaba adumba ain kaina thugaire ba kangbu singa do action longnaba thabu packet ba hore haiba sida yamna maru yam affirmative oiba news amado oire haidune khoi ne yengbo do khoi lemna tharo haibaga Chairak Pigani Haba, Wafum Duni, or a size Nadum Adugi Potono, oil and a Kari news or again, mind the Pisina, Hankana, Adi Potuni, and a Zik Manipur situation. You couldn't hide the good supervising law in the Kang Behin, but Kanga Bangatani, Karito together, Petribi Kuak May the Parang later, when he can either Karito and Kangabani, and a single situation, see, lay Hidena, cartoon mission at Tamakpa, Adum Cartooni and the Tamzage, or a Sigidi, Adum by ELITETV, test of cartoon Mahao. Patanga solution jere meng tabiri bishing bomo kana khuram zabgalo na kaide be athen gijeri pinne birisi Welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.